State asigi Tonganba Mafam Singda Security Force na Ainna Yadaba Thabak Touba Meeoi kaya Fagatpa Leptri Manipur Police Control Runa Thadrokpa Warol amagi matung ina Security Force na Ainna Thinkraba Lalaulo RPF PLA gi Meeoi ma mayumdagi fare hairi Farba Meeoi adudi Mayengbam Jibon Singh Chayankhaiga Mathoi Imphal West ke Pasoi Part 4 dagini Meeoi adu tampakta leiba dukan business Touba Meeoi amadi micham miyamdagi sel khaibada chenaba misakni hairi Mangon mobile handset ama amadi Aadhaar card Fagatpa ngamle hairi. Dada! Ibe makigano. Azab thammo. Sige yumse next TMT na check sin na laksilaga thamgrobani ne. Dada lang se juhar habaga amta kidrabo. Asumna mayam na machalbog na option dugum. Masige yumasibu asoyangan kokadabatagi next TMT na ngapseli. Exit TMT is or habati matok na nabasim bani. Zerman technology siya naman na concrete katok na tinagaw matanda. Kapag nagamot ko na hingal at late. Exit TMT. Strength is in the quick.